Bajing tabi khoi puna pu ina sivin taram okse bagaloina Rajesh Kumar na khurumjari ngasigi maroi pauda Bajing tabi khoi puna pu ina sivin taram okse bagaloina Rajesh Kumar na khurumjari ngasigi maroi pauda Sugunuda kuki singna bom yauna nomai kapsilaktuna landaba leptri Manipur gi Governor Anusia Wikena Sainik School Imphal gi auditorium ama changakhre Manipur lengakna atuma tamda Peace Forum natraga Peace Committee ama semduna thokli balan asigi wairoisin purakpa yananaba Peace Dialogue taunaba government na athubada khongthang lokhat piu haina asang kasarna phongdokhre loinana khongjang changsiliba lawmi singa central government ka ngasi marik suba oina wari sanakre mapung oi pau lobirasi Sugunuda kuki terrorist sing landak pa chayol ama phajilakadore ngasi tarukni chanba numitta kapsilpa bomna yum kaya amang ata thohan khre adum ainamak aso open thokibagi paudi laikide ngarang numit tasilakpa matung pung terlom tarakpa matamdagi kuki terrorist sing na bom amadi nomai kapsilakpagi yumlakta tasinduna yumgi mal sangkaya amang ata thoki amadi kapsilakpa bom ama pokhai haudabadagi police laktuna lokhatki Thasi taramari pung taramari pung mari dagi sugnuda kuki kulai pipe singna atat akham laitana landarapa ngasisu leptri lengakna oirakle phium asibu karisu oina khandabagi mong amada tuminna laisinbabu sugnugi praja miyamna pendaba pongdok narakli mangani chunba numitki namidang dasu atat akham laitana bom amadi nomoi kapsilaki kuki terrorist singna kapsilakpa bom amma sugnu me lekai leiba naurem manglemgi ingkholda pokhaidana tasilaki bom adu ngasi ayuk sugnu police ki kambu laktuna aso ingam yauduna lauthoki lekai asida leiba angom Robigi yumdasu kuki terrorist singna sniper da kapsilakpadagi yumgi thonauna singba panduna amang atathoki nakal amaramda ngasi pung ama khara helakpa matamda sugnu mai lekai ge khorom dipu gi yumda sakti lerba bom ama tasilakki bagi matung ngaihak kanarga amuk ma ki saksangda bom ama amuk tasilaktuna pokhaibada imung adugi potlam sing amang atathoki masigi matum Pungkai fadana lair matungda amuk yumlembam ibohalgi yumda bom taslaktuna pokhai bada akai atoi thoki mamang dasu harba yum asida 51 mm gi mortar na taslakpada akai atoi thoki basu laikhrabani loinana sugunu marang them lekai da leiba marang them ibopisaki yumda bom na taslakpada imung da leiba godres upu yauna yumgi phoklang su akai atoi thoki ningsingba yai tha sigi haukiwa Tramari da kuki singna chacharakpa lana maram oiraga bakat khibadagi laikidaba me manga sukre BSF ani sokre amadi khulngakpa ama sokkiba laikre makhatana ngasi sugnu khulda landarakpa leptri Thangjing Hill Range da Hawkip Reserve kauba Mapam state lengaki record laite karigum amagi semjin sajinba miyambu lana lamjingnaba honabani haina Manipur Leimaki Special Secretary Forest Environment and Climate Change RK Amarjit ki order amana hari ukha loikhai village ki chipni haiba Thangjing Hills ka mari leinana pongdokpa wafam amaga mari leinana RK ngasi thokiba
order amagi matung ina lisim sapa butroki September 3 Indian Forest Act 1927 gi section 29 gi matung ina thokiwa notice amagi matung ina Thangjing Hills Range asi Chuchanpur Khopum protected forest ki manung challi ukhai loikhai settlement asi protected forest asigi manung chana leibani ukhai loikhai asi Chuchanpur Khopum protected forest ki tokhai bagi order amasu PCC Act and Hope Manipur gi office Memorandum number 1/462018/Forest 2022 ki November 3 ki matung ina cancel tawwa anova inquiry amasu state lenga ki makha da chathari state lenga ki resolution act rules ki makha da outkeep reserve haina notify tawwa record leite loinana thangjing sing asi historical importance asina maram oirga Manipur lenga na Manipur ancient and historical monument Section 4 amadi Archaeological Site and Remains Act 1976 ki makhada 2022 ki November 13 da Gazette number 3760 makhada protected site oina lauthokre maram aduna mioi amana semdin sajinduna claim tawribasi miyam da lana lamjingnabani hari Manipur ki Governor Anushya Uike pangai da leiba Sainik School Imphal gi naw saba loiraba Bikram Batra haina mingthonba auditorium ama ngasi sangakhre nauna ngasi sangakhra auditorium asi mioi lising amagi seat capacity lei project asi kumra lising ani ga 33 ta sengwat nanabagi ayaba piki hari Vikram Batra auditorium sangabagi thorm aduda Manipuri Governor Anushya Uike Sainik School gi principal second Lieutenant Colonel Satish Kumar Yauna School adugi Oza Singh Jusok Yaki Thoram aduga mari leirana Governor Anushya Uike na hai Sainik School gi Mahiroi Singh gi Thaksi Khasi amadi Oza Singh lauriba thodang gi matang da thagat pa phondokhi loinana Sainik School likhalak libagi maru oiba pandam dip India da leiba armed forces sing da Thaksi Khasi amadi mathona leiba police officer putoktuna mating leiba lebak asigi apun bagi saktam ngak nanabani hain su phondokhi side short side Manipur State Power Distribution Company Limited MSPDCL gi officer ma staff sing na chatharak pa rate ngasi su tongan mafam sing da chathaduna mai lana seasonal bamioi sing phagat pagi thabak leptana chathari ngasi su Yaripok subdivision area dagi me ahum Kangpokpi division area dagi ahum Litan substation dagi ani amasung Moirang subdivision dagi ani punna me tara phagat ki hari Asigi mangadagi hauduna namitta mangani chupna chatharakpa cultural holiday peace camp loisan bagi thorom ama awang pana tengol lakpa loisang harautel da pagdokre thorom aduda ichamgi former president Nongthombam Rajendra Elias Boy pari imom khwai sindam sangi secretary Yambem Ramdhiu Maitei amasung IPSA gi vice president Khuraijam athobuna thorom adugi athoiba mithung sing oina sok yaki thorom aduda IPSA gi vice president Khuraijam athobuna haikibada matam gi khongleina puraktuna lamdam asida leiba naha kaya ngasidi lamdam asibu kandaba yadi haidana chongthorokli basi ireibak asigi damaktadi chokthok chaniyani leibak ki damak chongthorok miyambu leibak miyamna hangoina hainadana matam sangna leirure lamdam asigi yelhomi nataba singna lamgi mapu sarakpa matam dadi irecha singna thawai thaba pamudana tholokliba asi puning thawat pam thoi hauzik lamdam asida thokliba irang asi lamgi mapu saduna puwari singbu semdok sadok aran bamongda lana lamjing liba asi 1844 ki mamangda kuki hairba furup asi leite British ki record su leite Chaitharol kumba badasu yaude India gi record su leite record leitaba kuki na namdam asigi
mapa puna thamlamba lamni kamaina haidoino hainasu mahakna makhatana aphongdoki Kampuni kamjanai moi ne yokhala bani ma pangan kankalai ni lalo busing kuki ano hai me pon me am jakoi ngasi loina khanga bani na masi ekoi gi leba se mitop to wayan view na chension gadabu na te mi hat pada chenari ba just ado just to gi manam ta chang ngai koi no wayan view no wayan da kaya mapum phan no wayan la kadu gi wa lai te ano leba ga se ai leba ti ekoi shana kan jagadabu ni ai leba gi leba ekoi shana le jagadabu ni madu kanna ba lem na ba hona ba ekoi ju ma pangan kan ba yumthang na balebak sing na ekoi da han na yeng mo ngam na bai mong da ekoi pangan sagat ba ya doy madu sagat na mo hona ra kudani ngasi naha mayam na thola kan da ekoi leba kan ngani ya na tholai se masi matam na purak pa dum lo ba awan mani hai ba awan masi gi chap chap kudong cha lo ga leba ga se amun na mitom na lan ta ba ngam na ba amade ekoi gi nam khai gi sambal sing ase ekoi no na sambal khajen ngam na ba ekoi khudi ma no hona min se ya ba wafam jai ja ro len tension jage puno bu Manipur thokliba lan asi khalaga Manipur lengakna athu matamda peace forum natraga peace committee ama form tawduna chathariba lan asi waroichin ama purakpa yananaba peace dialogue tawnanaba government na athuboda khongthang ama lokhatpiu haina forum for restoration of peace ki convener asang kasarna phongdokre wafama singasi Manipur press club ta forum for restoration of peace na sinduna peacekeeping role of FRPM in a cauldron of fire in Manipur since 3rd May 2023 haina mington ba magazine ama release tawbuga mai leinana phongdokhibani asang hai irang leiringai cherak asida ching amadi tamgi mafam singda pamdo tawdo amadi thabak mayam thokpagi viral satuna leire masi punamakse khudakta lepiu thodok sing asina irang asigi hena mai taknabagi macha ama oire lambi da lakpa gari munkhre sel pukhre haiba mayam asina peaceful coexistence da ikaiba piduna leire highway singda sathok chasin tawriba gari da nomai kapsin ba natraga mibu faba punba tawrakpana maram oirga Manipur da phongphong sariba thodok kaya asi karamna mayamna thenagani khanduna lengaki lusingba-sing amadi seso singi lusingba-singna kanna hotnariba asida akaiba piba amadi yeknaba amagum tawre mi faba mi fuba gari munbagi thabak tawrakpa haibasi lamdam asida tangdu leitaba puraknaba hotnariba singda ayetpa pibani Manipur nungsiba ngamloi Manipur kahelasi haibagi mongda thabak tawduna leirabadi sengna haibiro pause singda hapiro o aikoi chu piski thabak tawraroi tumina leirage aikoina tawriba thabak asi mamal leitabugumna lorukpadi nuaite tawriba thabak sing selna neklaga tawba natte hainasu phongdokhi leiriba mayamna kudak lepio noina sikuma tawgani akoi Manipur nungside kahalasi khana chenasi haibagi mongda tum taw leiradi sengna haibiro khabar de gibiro akoi chu lawjararoi peace ki thabak tawraroi tumina akoi chu magi leifamda noin ingna dum leirage akoina wajariba aduga lenga lebaku nungsiba mayamna wabiriba seso mayamna lawriba Manipur da shanti hanhalase normalsi hanjalase na tawri mayamse mangan laitubu kumna lawribase lawbibase akoi thamoyamna soi akoi paisa kana na nelaga piraga tawjaba nate iraina na puthora masa na paisa puthora iramda Manipur se amutang ingna jigna peace oina leisi tungi chorong surangi khalaga haidana aikoi chongthokdana matang khaidokdana paisa puthokdana tawri chaliba khaktani India government na mapandagi changlakba kuki sing magi mafamda thambiro lan asi lefange hairabadi central forcing leitraba matamda da loishingani haina Universal Mother Organization WMO ki president Barangthem Sorojini Leimana phondokre ngasi lampelda leiba lup asi office to pangthokhiba pawgi mifam amada wafam asi phongdokladuna Sorojini na hai hauki chahi gi me ahumdagi hauduna ngasi fawba kuki militant singna landarakpa asida khamelok paringda pambaina lusingliba UNLF ki team amana lanthengna lakli team asina ngak tingai mamangda mafam aduge akoibada leiriba central force singna ngakpi nanaba hajarabasu micham miyam ngakpi bagi mahutta kuki singa lautuna ba manba mawongda
मियोय कया तमथिना हापीख्रे अदुबु लाइबक थीबदी मफम अदुदा ngaakliba pambaina luchingliba team sing chatkinanaba harakliba asi lamdam asigi mama singna yaba ngamloi loinana mapal lamdagi changchiliba central force singna chingkhong chingada leirabusu kuki militant singna micham miyam da landabadi leptri maram aduna micham miyam ngakpa ngamdraba central force sing lamdam asida leibagi bathau tadre aikhoigi lanthum amadi micham miyam gi dama yon elepna thoraktuna miyam ga punna chatminnaduna lamdam asibu ngakli loinana chuchampurda dc office sp office thugaiba mafam aduda duty toriba sp leiba yaroi haibana singba wafam kaya thamlaba fawa state government amadi india government na action amata lokhattaba asi laibak thibani kuki singdana action amata lokhattaba tampaki miyam dana central force singna nupi yauna miyoi kaya phubagi thong yaningde kuki na pairiba khulai sing kadai da gino cbi na thegat piu loinana thokliba irang asida prime minister na ngasi phawuda laktaba asi landam asigi mama oibi singna janingde hainsu phongdokhi yang na bani haina lo jadi malam dekte lo su lo gani aduna kom koki na tali be me sa sa je pi ba suk ya ro hai ba sim ga thamge lo pom ju thongte adu pi ga hai ba tara gana india na nung chiba barma ga ya na ba oiragan poi bani na barma ga matung manung da lo tu na ba lai bani na india go me na adu gumba koki mere pri sing je ma gi jaga da thong ko Manipuri jaga dari cukam tambah ya roh habis UM na afin tahu. Mitai na Indian Constitution ni Article 342 Clause 1 gi manung sanna scheduled tribe list ta chanbada kanagu makangluk furup amatana kot thingjindana yetpana traga thingbagi karigumba right amata leite haina Mitai Students Association Manipur University gi cherol amana phongdrokli cherol asina makha taribadi Mitai na ST list yawa haibsi chamada sama maram sai mitai gi hauzik oirakliba geopolitics asi yenglaga aikoina isa kanjana namgidama ST list channabagi demand asi tawrakpani masi aikoigi pokpadagi yawklaba right ni mitaina ST list chanbada kanagumba kanlup fru amatagi interest sokadaba natraga kaigadabasu leite ST list channabagi demand asi kanagumba kanlup fru amatagi dagi tan basunate kanagama purup oina leiba mioi khuzok kharana pigadaba sunate masidi khundaminaiba yelomi singi marakta manaba liching amagi makada puraktuna punna hingminnanabagi wakhalondani aikoi masel amaga tatna thanaba yaroidaba mari amal lei haiba duda yumpham oibani amaga lana launa duna khongchep hainaduna itu nagadaba natte wakal tanada lana lona balaibasu phaminaduna wakal taminasi madu nataduna aikoi gidi adu oirbasu haidana yetpagi thabakti tawbirakno haina Mitai Students Association gi cherol sina phongdrokli DMT University के students union election pangthok nanaba amadi mathau tawa din sing hapyu haina education minister yauna mari leinaba khuding da taksin khiba amadi memorandum pisin khiba adu thabak to onthokani haina thajaba pikhrabasu tumina leichiliba asigi da BC amadi registrar unanaba lakhiba university asigi mahiro singna DMU gi A block mamangda uwa mai thaduna khongjang changsin khrei DMU A block mamangda changsin khiba khongjang aduna maram oirga mahiro singna mai thakiba adu muthat anabgidam fire tender laktuna honakre khongjang asigi matangda phongdokladuna university asigi mahiro khatri mayum methodist na hai matam kaya gi mamangdagi DMU University gi mahiro singi khudong chadabasing pukhatnaba platform ama oriba student union gi election asi pangthoknanaba university asigi watliba din sing hapnanaba amadi regular oiba BC hapnanaba thangkhang kayarakta education minister commissioner amadi mari leinaba authority khudingmakta haijaduna lakpani adubu punamak asigi order natraga notice thokpasi university asigi administration paiba authority amatana ngamdre makogi right amata leitre higher authority oiriba singi maikeidagi order laktriba fauba notice amata thokpa pamdre ngamdre mahiro singnasu authority kanada complaint tauraga makoigi apamba demand asi phangatoribano haiba khangdre authority oiriba makoi maselna mahiro singda atamna amada ama hairaga
ताइसिनदुना लेरे असिगुम्बा खुदोंग चादब कया असिगी मतंग VC अमदी रजिस्टर उनदुना वारी सानगे हाइना लाखपदा VC अमदी रजिस्टर आउट ऑफ स्टेशन ओरंबनी मसी करिगिनो करिगुम्बा स्टूडेंट यूनियन इलेक्शन असि पांगथोक्तब तारगदी VC अमदी रजिस्टर अनिमक महिरोय सिंगना मखाताना बॉयकॉट तौखिगनी लोइनना रेगुलर ओइबा रजिस्टर अमदी वाटलेबा दिन सिंग हापतब तारबदी महिरोय सिंगना मखल मखा कयागी खोंजंग चंगसिन खिगनी हाइखि खोंजंग अदुगी सरुक अमा ओइना महिरोय सिंगना खोलाव कयासु लाउखि नमोनिदा पिसन जगरे अदुबु कैसु लेतबा हाइदे थौदांग लेतबा लुचिंगबा अमगुमना लेबिरगा BC रेस्टारना मसिबुक्ता कोइ छात्रगी अपाम मयाम अदगी अवालिबा ग्रेवांसे छात्रगी मयामसे मसि मतिक चाना पांथोकपिरक्तबदगी कोइ साउंग छात्र मयामसे नोंमु नोंमुगी DMU से सुम मराई चाइथरकपा मतम अमदि DMU से ममिंग नाइ DM ताबा मतमदा DM कॉलेज मसागी MU गी मखादा लेरिङे DM हाइबा मतमदा छात्र मयामसे मणिपुर जे लेरि मयामना थाक अमदि सेटस वांग लेजरमेबा अदुबु ngasi DMU गी जिनजेलो मतुंगदि अखोइ DMU गी मराई नोंमु नोंमुगी चाइथरेबा सी यामना नुंगाइजदे हाइदारे अखोइ छात्रगी मखेदगी Indian Red Cross Society Manipur State Branch amadi DC Bisnupur Laurembam Bikram gi mityang makhada sahi kunlong gi mamangda gari thawada accident ama thokpadagi chatpa lengba ngamdana lairiba Bisnupur district ki kumbi kendra gi manung chanba ithai khunou thongjau makhongda leiba wahengbam raju chahi yankhayum do apokpa laikidraba ibutombi amadi apokpi memagi imungda Indian Red Cross Society Bisnupur district branch ki makedagi ngasi angam batengbang polam sing khusindakre Tengwang Polam Sing Kusin Naba Aduda Indian Red Cross Society Bisnupur District Branch K Secretary Dr. Ice Roman Committee ki member Sing W Tolngau Amadi Dhanachandra Huidrom Life member Sing KS Kogendra L Bishorjit Amadi SDO Nambol Syam Kumar Tongbram Suryaki IRCS Bisnupur District Branch K Makedagi Rajuki Imongda Tarpaulin Kankal Blanket Hygiene Kits Detergent powder, achatau, ngari, sanitizer, insang na piyona, angamba, tengbang polam sing kusinaki, amramda IRCS Bisnupur District Branch na Moirang Kendra, Oinam Kendra gi, tungan ba, mapam sing dasu, koin satuna, haksangi pivam, miman nadraba, mioy singda, amadi, sentok, watlaba, chotaraba, ibung singda, blanket, tarpaulin, nachingba, tengbang polam sing su, koin satuna, tengbang ki. Imphal East District ki manung channa lamlai Assembly Constituency da leiba nongpo kakching da nongpo apunba Organic Farmers Producer Company Limited haina miktonba Farmers Company ama office yauna workset ama sangakre sangabagi thoram aduda momagi project officer Donald Sobam BRTC gi manager Dr. Rajiv Kangabam Nongren Jingning Gram Panchayat ki ex Pradhan Mayang Lama Bilasini amasung social worker Huirem Bimolsu thorom adu saryaki thorom aduga mari lainana BRTC ge manager Dr. Rajiv Kangabam na hai nongpok aponba Organic Farmers Producer Company Limited asi momana support toba company amani masi organic agriculture da yumpham oiba amadi masi ka mari lainaba pothok sing promote tongba hotnaiba company singi wakhalon manaba miyoi singda kathok singi oina punna thabak tawminanabagi mafam amani organic agriculture da yumpham oiba thabak sing asi individual oina tawriba singi damakta su lenga ki maike dagi pithawaya selfam kya lei adubu hojikti lenga ki model of scheme implementation asi cluster model oina lagle masibapung oina mayam punna thabak tawminaduna quality maintain tawba niyom sumna nikthina packaging tawraga pothok sing pothok na bagi damaktani asigumba quality maintain tawba niyom sumna nikthina packaging tawraba pothok sing pothok pa asina amangba yaudana pothok sing adu lamdam asida khakta natana mapal lamdasu yonba ngamgani masina company asi hangliba apam asi miyoi kayabusu thabak piba ngambata natana sermitlon gi phibam phagat hanba ngamgani loina state asigi oinasu sermitlon phagat hanbada achouba mateng oigani haiki
na hojikti government hai ji jo individual da support of the government jo pam de mai thabak to hingoi tra du na no myam punjan na ro no myam punjan na ga di samai na akoi support of ga du na hojikti government gi magi model of scheme implementation je cluster model hai je myam punjan na ro no gi apam ba no gi dakar le posai jing do akoi supply tawrage adu as a one organization oina work to mino rather than mafam tongan bada akoi mesen pungpu da phuna ba gi type da photo pumen yon na ga di kai kana adu so quality maintain tawraga fazana mayam na hoji pamnari ba mong di da yon na ba na adu gi kana District Bar Association Bishnupur DBA Control the Shubha Foundation Day Celebration District Bar Association Hall District and Sessions Court Complex Bishnupur ngasi pangtokri thoram to the District and Sessions Court man Bishnupur gi District Judge Nongthombam Kirtisan DBA President Wahangbam Lata Imphal East Chief Legal Aid Defense Council Yalam Ramananda Bishnupur Chief Legal Aid Defense Council Rengbam Bikramjit Imphal West Chief Legal Aid Defense Council Pukrambam Premsana Athuba Mitulen Poina Saraki District Bar Association President Wahangbam Lata na Pongdo Kibada Mamangda Lairamba Laioi Kraba members sing Amadi DBA bu Haudok Piramba members sing bu Ikai Kumnabu Utpa Amadi Haujik Lairiba members sing bu Unaduna Punanava Pandamda Thoram si Paktok Pani Haiki Thoramkambai Lena District Bar Association gi Laioi Kraba members sing da Haikat Laikat Tamki Amadi senior members sing da Kudol Posting Piduna Ikai Kumnabasu Utki hadana laikraba practice tholatraba adumba akhoi yamna mapung oiraba yanglien saru oibiramba bara civil khapiram ta so thodang laramba adugamba akhoi ithak thongba singa sipong asige sigum thorama sida koina ikai khumnaba usabani akhoi pandamdi akhoi ngasi pangthoi jena ahanba orakanda matung tarakpada so leptana mathang pangthoraktana koi awan nungai khuding makse share to minaba atugi pandam dai khoi ngasi je pangthok chabani Government Blind School ki Golden Jubilee celebration ga mai leinana one day tech festa workshop ama school asi conference hall da pangthokre workshop atu gi saruk ama oina mit ubagi pangal leitraba mioi singda Android tablet chu entoki Idle Blind School Golden Jubilee Celebration Committee amadi New Delhi da leiba saksam disability ga kusam naduna Handicap Development Foundation Manipur na sinduna pangthok kiba thoram aduga mari leinana foundation asigi chairman Dr. Sapam Jaswantana Phondok Rakpada ngasi pangthok liba workshop asi Manipur da leiba mit ubagi fangal leitraba singna thengnariba kudong sadaba kaya asi khara makhai hantananabagi fandam da pangthok pani mit ubagi pangal leitraba mioi singna Nongmada sinnariba potlam sing machine gi matengna mit uba mioi singna taunariba thabak kaya asi tauba ngamgani asigumba machine asi puthokpa company ama Manipur da lairabadi ramdam asigi chaukat khongthang da mit udraba singna su achawa thodang lawba ngamgani mit ubagi pangal leitraba mioi singi oina lairiba machine sing semna naba company ama Manipur da lairabadi ramdam asida lairiba mit ubagi pangal leitraba mioi lising trapanrom asi miyamga manana hingnaba hotnabada khara makhaidi sapagani haiba pam hongdoki census ki 11 ki census ki matungina di 19,000 something and minor layena minor piba hairiba mioi sing si khoi sagumba center ma laita ga di adugumba device sing do makoina sinaraga lairiba khoi mit udraba khoi lebak sigi nagrik citizen singsi irecha singsi makoi su lamdam sigi sakot khongthang da mapung phana saru yabada achauba thodang ama lauhan bada mateng oigadra haina khanbadagi ngasi gi thoram se khoi saksam se khoi ni invite torga ngasi gi thoram se khoi na sinjabani Thongak Lairembi Masai Kol Sengwat Sagat Nupiluk Kangleifa Lingkhat ki bagi kumarirak suba ampok kumon ki thoram ama ngasi Manipur Press Club Imphal da pangthokre thoram aduda Thongak Lairembi Sengwat Sagat Nupiluk Kangleifa ki president Yumnam Kamalini Lema Forest Department Government of Manipur gi retired deputy ranger Laisram Kumar Singh amadi Commerce and Industries Government of Manipur gi retired assistant director Ningthaujam Rupachandra Singh na president member Singh oina saruk yaki thoram aduga mari lena Thongak Lairembi Sengwat Sagat Nupiluk
Kanglaipak ke President Yumnam Kamalini Laimana Hai Manipur da pangthok khiba manga suba National Games da Chanoi Singh Lainaba Langol Games Village da Saramba Yum Singh Sanaba loirba matungda government ki thabak tauba myoy singi quarter oina piduna mafam asi mi yamna tadaba ingna chingna leiba mafam asida mihan mipun thokta nanamagi pandamda lup asi lingkhat khibani adubu matamgi ahongba kaya ama lakhiba asina matamgi tholakpa thodok watok kaya dasu lup asina thodang lauduna lakli loinana Manipur da leiba tongan ba lup singna sangsilakpa thabak thoram kaya dasu saruk yaduna laki Hokyo Sahigi May Ahumdagi Hauduna Cookie Militant Singna Satharak Libat Lan Asinamaram Oiduna More Amadi Susam Purda Leba Maitegi Yum Kai Kaya Maina Tumna Thadok Pikraba Mayumakai Lejadraba Myo Singna Changjapam Loduna Leba Relief Camp Sing the Su Satuna Angamba Mateng Kaya Pangduna Lak the Hinasu Hondoki Punchanaga Cookie Boo Iramdam Moina Maramdam Hibasli Tandokinaba Aduki Mati Honaba Marufana Mutapasni Mana Pam Jelisi Lupsina Dangdi Pang Mangamjadabanina Atopa Lukaya Kosanaga Sansimina Duna Akoigi Cookie Singbu Akoigi Mate Lebax the Tandoka Qua Makomaki Maramdam da Hanjagiba Mate Lebax the Gi Manipur Kanglaipak the Gi Cookies Marufana Mutapani Mana Pam Jelisi Delhi Chalo Haiba Kolau Galona demand Kia Talduna Kung Sanchiliba Lomi Singa Central Government Gangasi Mariak Suba Oina Warichana Kre Chandigarh the Chataki Warichanaba Aduda Chahimanga Giflan Ama Yauna Central Government Lomi Singilu Singba Singa Wafam Kradi proposed Toki Government proposed Toriba Adu minimum support price the government ki agency singna Hawaii Chujak Amsung Lasing Laibagi Wafam Yauri Haina Pungmari Chupna Wari Chanabagi Matungda Union Minister Piyush Goyal na Haiki Minister Makata na Haiki Wada National Cooperative Federation Amasung National Agricultural Cooperative Marketing Federation na Pothok Sing Adu Laina Naba Lomi Singa contract Taunaraga Matang Say Mangada MSP da Laigadabani Laibagi Chang Akak Naba Laite Haiki Government proposal Adu Lomi Singna Kanaraga Paukum Pirak Nanabasu Kangan Kre Hari West Bengal gi Sandes Khalida Thokiba Violence Pu Central Bureau of Investigation CBI Natraga Special Investigation Team SIT Amana Tigat Hanaba Tharakiba Public Interest Litigation PIL Ama Supreme Court na Lokidre Justice Nagar Thaba Amasung Ujal Bhoyana Saba Bench Aduna Haikibada Sandes Khalida Thokiba Insagi Taudoka Manipuri Hinchaga Changdam Naba Yaroi Haina Bench Aduna Pondoki Petitioner Sirvastav da Bench Aduna Haikibada Manipurgi Violence Amadi Sandes Khaligi Violence Ka Changdam Naba Yaroi Sandes Khaligi Taudo Adugi Oinadi Kolkata High Court Chatlu Haiki Petitioner Sirvastav da Maki petition adu loktoki proper investigation ki daba atai state sing dagi officers sing engage tawina na basu Sirivastava Supreme Court hajaki adu wafam adu Justice Nagaratna na yakide Kolkata High Court na matter adu fazana yengsenba ngamgani su haiki Enforcement Directorate ED na Sandes Khaligi Tawduk Chennai Hariba TMC Luchingba Sheikh Sajan Gida Chatuna Prop Taunanaba Hotnarubada Tim Aduda Attack Chatharaki Maram Aduna West Bengal the trial Chataba Lugani Haba from Sirivastava na Fondoki Sandes Khalida Nupi Kayabu Gang Rep Chathare Haibagi Wafamsu Mahakna Panki Arubada Maru Pau Amuhana Sugunuda Cookie Singa Bom Yauna Nomai Kapsulatuna Landava Lepri Manipur ki Governor Anusya Wikena Sainik School Imphal ki auditorium ama sanggakre Manipur lengak na atu matamda Peace Forum natraga Peace Committee ama semduna thokliba lan asigi waroisin purakpa yananaba Peace Dialogue taunanaba government na atubada khongtang lokhat piu haina asang kasarna phondokre loinana Kongjang Changchiliba Lomi Singa Central Government ka ngasi marirak subo oina wari sanakre
ngasigidamakta di paudam pijaba matang asida losinjare meyang tabiri ba khwai punako amuk hanna khurumjari.